Raga manadaba mayamdu punsilaga chak chanani haina tawrido yengbada nokningi magi mawongda monda amadani leiribado nang horroi matagum phone metpasu yauribani David na bro ai to king hak torki loyer kana pawam hairo Rasbir na pani shoidanaba nanai kaujarake hawansiko nang murok jade na mayam su sandaba don na amuksu nang na khabai pai khradi pharak hekta tai Morok samandana chapam khangdabado kaida pukthange ising amuk thak chak amuk hukpa thabak pu hapi adu yam natrasu khardi sahanse ai wari phachawra laki okay bro lakpana bro kaishama ko aibano yumda amadana chak thongaga nang ne ensang sembai hainabiduni ne natro amasina mamana chak loidringaida phone wari sabai hainabido adudi bro ne ensang thongbai hainabi leibra hainabido mirak teladi thadokpa phai adune aina tawrisi aina thongatradi phazan chani ngasi aina thengena laaga kem tawramde janam tilhau so aina khoini katan ngak toin tawrdan hai kandi chakna chak lambane I de chatlubado kem charak trabo magi di leiraga pikre ibani di puna chaminarakte wari oina sara dum leiraba kantana bro ani se wari chikthari do aishu tagidana kai haino ani du mamanabana bro haibadu da noklami ensang otlamba khabaido plate phat thami nokpa yanaba Rasbirna bhai bro aigano yam phajabalunda nati I kaige leine maram ataba mina phajabilonda tahanbai wani aikhoi code oina sizinabani aishu khangidana lakpana bro haibadi minai haibani ozagi mamangda dugumba mayamdo sizinaba yadidana hainabi oin kaukre adudaidi imai akoina bro kaunaraga mina kai maramgino na wari ama leibra hangbasu yauribani I minai haibu yam phajaba wadawna kantana hairakpani Rasbirna adunani bro na mo chelise aduna tradi kemta suselu senwai maram su leite thaubana bai loirabo loirni ngak sawan kise munboy mundaboy tawbodo puk yam nungaite David na nahamuk thongbadu di mundabai nati masala himnanbai puk nungaitabani mayam pulap otu jar khangkhibadu natro morok su phajaba adunani kai chakragi udena hojiwaida leirambadaine chap mane matuga wari saba aida ngai wari sadrise Rasbirna hairakpani thaubana nangi shu phone ama leiraga ku pisalu luna payu hai wari dum sana yari kaino aduerde os kai de phone lebe pesano ai isagi awat apa phauda yumdagi niri magi phone leina paisa ga leitrida ayeng tolob char kan da leido da ngai bro ahombam leudana pawung de lorga nang su wari sanabana ningthungani paisa leitaba yum sunate leiba ngamini kaino as ai paisa oirdi kushi tawba yaba amuk ni ba haibam darkar oi adui mathakta phone do pishillaga mai wakhal juhen banungaite marakta paw phauna yar kanda adum phauna bana phaida nangi dana wakhal amanida itik ipa chadana nungshiyadana panglei leira pisan basune aphabana teda ngami khaidi phaido ngamaktaba mikupta khitang ta thabam pirubadane haina biduna maram oiraga amuk pa moidoin kainom ningsinge edudi kantana hairakpani thaubana aina thaina koiramba nupidusuni sum recharge happagi habit oikidana aina leite haira phawba thajakidam adune aina haige tawudo atopatina ba mi dai su recharge happo hailerambado phazan nga ihe nupige soiba ngakta sunatida horakpada hapchiluriba nangi so asoibani yai haibagi hainabi thamba shi mayam se khangdabi aidi luhongbana hankre lakpana hairakpani kantana nangina full package thadoraba daw yaba kawi Rasbirna nupi so soiba leida pamde haiba nupaduna pirakpa lupa piba pot oirasu amuk phau loroidabani hek lawudane nupadugi wakhalda o mathang su pisingena khandoini aduna lawbudi lawni yabrasu yar yam haireda nupi am koirambro ahan boina koiriba amakhakse lawdoini atopa koirakte koibasu pamde mayamna sum liba wari de sutabani ke dawrage nangna haido chumbasu yam yauri enjang se yarani mani su de pulap mangkrabo doisibo
Firal theni harambani. Sidaidi exam haidora ani unabai tanja haibadu pak pangaroi ko. Akoi punna tamina dawsu mande. Kantana. Yumna di aishu mapalam da chatpai wa hairi. Aina di result ki wa palakpada BP se aka akum sana leiri. Pass tau dawsu male. Ai ahinga mungmuk hogalagane. Question paper mayam du yengaga mark to muk thirini. Pass puta ordi phai haini ni. Aidi Chandigarh da chatlani akhoi ta moishu leiba. Aishu shidadi thazade. Aidi Manipur da sum leini da. Graduation check loibagane. Kaino aphangba thabam tawnaba. Phai adusu lakpa. Arbia nangdi kamain tawba. Tamoy manak chatoiro natraga atopa mafamda. Miram da chatpai wakhal leite da ide. Sida sum tamdoini. Thabak haira phat hekta phangdaw natte. Aduna makhadum tamthage na khal. Mapalam da chatpai wade shukhane khandre. Amaduna mapanda tamkhradi nang sida leipam chapam khangoi da na hamacha. Thamje sanuda masu magi pamjaban. Aishu ai apamban. Loirakpadadi aina adum lawdo leir. Mapandam ni hairaba. Maybe tambe based on selection medical try tawni haibani. Donation da tamdoiro. Sengna dum haigi. Makhoi do paisa aduksu leiram. Akhoi phawba donation da tambai paisa sude. Wathi di leite kainaga. As hojik matamgi donation nang khangdri. Aduna ne tungshiladi karbar ma hoba yarni. Mana su pamama. Aduna government na loba entrance thadawgi ngairabani. Lairi khaibini khankini adu. Bio chemistry ga phajana hai. Simadi kang. Kitanga hotnaradi soidana phangkibasi hai. Bro, mana medical phangadi chak am tawdawni ko. Harawa phangdokpoina. Aduda natteda mana position lepadi chak am su tawba yai kaino. Soidana pizagi. Tanjaduda David changaktuna wari kai yorge chak chaba yarbo. Enjang huji phau loidribo. Bro, loidri. Bro aisini. Kadabai wari saba lepino. Adum sa khoyadro. Loirakanda dum korok tawdubo. As ahal tani hai. Aduni ahal tani sauningi haidana phatte ko phingat kan. Bro, amukasu. Nang so artha khangabo. Aduk thawai tana no idubu kanta. Khangabani. Bro nang kai tamdoino lepabo. Exam he khaidukpaga. Ai de engineering entrance exam thadawam leire. Adugi matungina khangani kaida tamba ado. Mayam se tam kaina dorine. Tu chungida nangi watado. Kashu kaina ruise. Isana isagi mathau pangthokpane na khanasi. Khwai marudine. Akhoi pass tawrokpa haina lai khurumsi. Pass pudi tawrani ni. Nakhoi mapalam da tamba kangbuna akhoi shida lehoba mayam se. Amumuk koiba lakpada nakhoi na lamjing bidawba. Sure bro. Koi shahari bani. Manipur da conclusion bahuna deda. Suti natrasu bang hekta tawraluri. Mayam su college kardi bang tung nahi hai. Akhoi na hana adumba afabado. Tamdana kai tamni. Natra. Koino mayam no ogasari wari dubo. Ai su tajaba yagadro. Mani changaktuna hairabani. Thawbana. Ensang mulle chak charase. Nang khra mateng pango haiba. Hoini. Adubudi pange da leizarabani. Bhai. Nang kai tamagi na lepage. Manina. Aina thaina haikhradudi. Pasek tawbaga tayamta oiroi. Gaini gi doctor oinina. Bio di khra hijilu hai. Ai dudi. Tammakanda di thawai amugen yauduini. Aduna hai kidoine ekta. Nupagi gaini doctor oin oyoibo. Aduna hen phado mal. Koinu. Nupa nupi na utungan broise. Tamdawba nangna khangdana akhoina kamain khangdoino. Ado akhoi di kaw kinuko. Adu tamme kaina. Akhoi nupi di nangi nakta puroi. Nagun khangibo. Nokningi jimadi. Khara phana khanasida. Yarese. Enjang lori. Mari tongna dringai dane. Chagana charsi. Atai di kon. Charsi. Lama bani. Enjang aina thonga bani na loishin bai sarukti nakhoi shindok nauko. Ana cha dringai haina horasi. Ai wari sana doini. Natradi amok mamana thengi na pahalaktabe. Ai khang phengage. David na hairakpani. Manina. Ai lukak loishinge. Plate phengasu phenge. Wai daibadi haibino. Thawbana. Wai daibadi yam haidobam lei. Lakpana. Chanam tilhau so aina semkibani. Nakhoi shindok nauko. Adui matangda ai yawhalakano. Charsi se.
Lang tana chak puna jaminari. Naha oibagi nungaiba haibasi masi oira mali. Rasbirna. Muruk yaudana chabasi chak changdrase. Yam sarsu chapam khangdabani. Yam haire. Ay nangi haijing pota chapot piba duda yen athong baso hapaga pikisi. Pana haun chakini. Madu sukhana bayayni. Ngasi ay koina chanari ba chakse matam khra leiradi mahau se magyau na chaba phangaroi ko. Kaiye. Mayam su chinarani aduda nate. Nangna matam kai thoga thongise. Aduda di yar. Matam lairi da nupi chelakni hair kaidorogi. Thema tharai ro. Kaidai thema tharak panoda. Aina dum themini ko na chensi na. Minai nang kai oktabli chalure. Nupi na chensi hari do. Nangna thema thajile hai do. Mana chensi hai banati ai. Aina hairu bane. Ma talli na ekta kapani. Adugi hai bane. Is it? Oi boy ready pai. Phagi amuk tawkidro. Tawroi ko ya dumainde. Chak toklaba matung midi chak chaba tumnaba haiduna hai chane. Makhoidi machi maya thiduna phone amamamga phibam semduna wari sakre. Nitina chakyam charba dihemata duga. Aina haibadu ningsingi banatro. Chakhau se khongbi phawa yatlamadi kaidoni haiba. Achapot maru thoklakani haiba. Ngasi di chak maru ina thoklaktoin. Chaba hen mankre. Thagek padane yen manam na meisa se. Hayam cha salutana. Phagi dawani. Nang irite tawnaba na haibani. Thagek papan bada hangoi ba mishu leibani. Mapun sige thagek tri haibra. Makoy na kamay tawbano. Khangde. Haina de haibani. Nang sumakoy marakta amo oibra ni yengbani. Ado oiramdra. Ado asingi thagi adi haina traga hasmula am cha salu chaba tumnaba. Hasmula chadrasu nanga wari sari sidi. Ado madi ay saugi tawi ko. Hasmula oina urade. Ay sunang sa champra maku oina urakani. Ay di nang daw na pikte he. Champra maku do ipapaba ni nang daw na. Ima later wari pong na sari sa. Makhada yung buin dom chaga serial yengi na kumkibani. Ngahagler di karak pasuyar. Tanja jana call dorok patari ni ko isa. Ahoy. Ado theng na hali haina di chaybra. Nang di kay kumge. Yada bay ni haidro. Kasyo haidi thao kiam chasili haina pakat na hangi. Ay typhoid ta kita ngai baduda. Hayu yadro. Imana ya nupa na chaba yaba kaktang khalaga pizayina. Talidana adu haiba phaw kanade. Nang haizaw lawo. Hojik haiba ngamoida. Ko na hayang wai lawra matungda shoida na haigi. Adu chaybra hairaga. Chayde haiba kaigi chaydoino nahan kay chatpasu natana. Aigi di exam lure. Nangi di kway maroiba muwali. Adu gi damak hojik tagi wat na bahura daw niko. Ay di kay padoino khangde. Nang khra takpiyo. Kway day haiba makhalaga koi hodaba nangi naran. Ay adumadi takpagi upay late. Nang adum pazaw. Physics ki portion yauri sidi. Adum takpiyo yay kayo no. Yam lik ka no. Lik pay wapam late da. Ahiba mapawer di taki. Hay tabower di ay hayti adum haigi. Siran turan taksin ba do nang shoy na niba. Hoy, nang nahaya di yari. Yam harawa malida. Kay gino nahan kay gamana de. Natraga naba pharakpagi pangnungda nungaibado tawiro. Nang naloy khangbiriba. Khangdaba mapasu leiri. Ko na khangba aidune adumadi. Yam nokningbra. Adui wana tida. Nang khwaiduga aigi khwai siga manadri. Adunani. Sida nokningise. Adu maramdo haidaba yamuk puna kapminarsa hairo. Chagyam chakibay mawng nina. Taptang kay chasinkri. Hagod pangamdaba imanaba na chingkatbirini. Kallo kayam charamani do. Chak taptang kay chasilaga khairiba haiduni ni nangido ingonda. Khai de mi. Karapana khanasi kay dorage. Phone thamage. Nang nahan kay kamanade. Manay he. Kushu tawba nate. Imalak trip hawdi wari sakise. Mahag dorisyo. Natradi amuk matam phangoy. La aso adum chamna sanara loire. Hawzik na khare yaklap sanase. Hainade ko. Idea mahinay. Nang na ichat haningdabagi kuta jijit paibado. Hawzik tum oyaning. Duga chungining singagpase. Yam taning de ko. Migi nupida hairuba nati kaino. Hairudi thangbu chanani. Madudi thogan bayade. Nang na khangasu nungairu. Wad haidokpa heireda. Nang na thongba chakse karam kanda pizadoino. Hawi hauti phawdi haibige. Nang na lon bachadi thae. Nupi na chak thongba se pangani chakawba loira matungdani. Adu phawdi ngairu.
Hojik chathodi atopa amana thongba amamuk chaninge na hairakpa yai. Wa ma haibada double meaning puhalaga ngangba yam haire. Kanana bu takpibano. Kaida double meaning purage. Aina hairisa lalabo. Koina ringai haiba yaba hainani yadabana nakalda thamne. Yongni yubi kolaga kap. Aina nanga wari saraga kap. Yam kap chetpa oikibai mongni ne. Chumbu chumdroina hairisa. Kaida langene. Nang songta khalayo. Yong dudi yubi kolaga chaba phangdana loiki haiba tabro. Adomadi khangdre. Yong dugi wari aroiba khangdrasu nangidi aroiba khangina. Matamduda isa nangi khaktani. Kanamtagi oikiroyi. Maikhu gare. Chakpi kanam namakdro. Imala e. Aha, takrabo. Se, pahalaki. Wari sanau ko. Hoi. Se ima, arbi ni. Imaga wari sagi pahal o na haye. Kadai kadai. Ma, chakcharbo. Chadri ye, ichana lerak pa chapoto, tombi ibani cha siluri. Aduna chaning ba kaya bhaudre. Khara chardi phadauni. Ngahak lera di chani da. Ichadi amuk chak chana ba chatki haine. Ensang ahau ba charamani. Kayam hauduno da. Imana thongba nga atawbaga kobi leiga gi mahau yoba natte da. Exam haidoga muk pizza singai dana. Ado achapoto thau yaudabani. Adum typhoid phagalakpa amana chabada kaidabra na hangaga lerakpani. Ichana aikhoigi tawbirise mamal yam yami. Aikhoina di karimta tawbiba ngamde do. As kaidai tawbano. Watpu watlabani sidi. Kemta natte da. Hayeng matang amada aina imadagi niba pochaksu adum leirakini. Pitho aga loire imada leiba aina ngamba oiradi. Thank you ima. Wahaiduna pele na chadi. Yare thamo mi phone paisa yam yauramar. Tombi na thamo nangi phone paisa yam yauramar haine. Ma kalak tawrini. Adune magi se kalak liba haibadu oiramgani. Ngahak wari saba sida ichaga. Mana leirido mi yumdani uniform so hongam kira. Aduna hana hongdo ujona hayo. Kona sanar shuya haiba. Kay haino ima. Nang uniform hongdri haine. Yumda pakat na batari. Hanjilo dana. Firol honguraga phone lauraga nila isi. Mahana ubi basinga. Mi hongdana phone su puraklini na haisidi. Ado yordi khangdre. Ima. Madu medical thadoini. Larik to nahan kay paramba changdagi. Khara hena panaba sangbiyu ko. Hoi hoi. Ima soidana sangge. Hayeng mana doktor oiramatung aina arakanda layeng handuin. Paisa su lawi yaro. Ichagi bu kaido wailaw ni haige. Imana dum hene isaw lang singe. Yare da. Amado thamo mayum halo na hayo. Khailay rano na hayo ba. Ibunga. Yum dahan na ba hayo ye. Sao leire. Nang yaw baga pawa madipiro oko. Adudi ima thamage. Hoi ma. Kaino. Ay so mong tipay ho bayay dana. Hay ma. Mi thamage haye. Ko na saro. Thamme ma. Maya higat payam pam kibadungay. Wahay kudingi noklaga adum thamkre. Nupido sumamada. Isaw lang ba natana upay laikide. Bro, wari lurbo. Hanbayar ba na dro? Yes, lur. Kanagi inimpo machanupi ani sinsin na wari sabada kuirin. Lakpa na ay handrop dormo. Uy marum nang hana tawni. Natudo udra dilay ngam da boin tawradana. Nupi udawi na ti. Ngasi sa karang alab hanjin bayay dana. Chairaw bagi tabalamang wat isa ka orbo bro. Chumini. Adung bakanda bayaroy ko. Kamain taw siba mayam. Ako'y humadum namsan gragi. Paraga na fine adum thiragi. All the best. Thank you bye. Bro, ay entrance numito nabani na ngay doon ko. MIT da tari. Ay parikya thapam do. Ngay luri kaino. Adubu waro. MIT get na kangi borado so how bani hai. Kido ngay taragi. Sunday da. Okay. Sangaluri. Ay su yaring kaine. Yung dagi nanto kawaragi. Exam anong da. Imay, sure ka pungi to bani. Yung da mo, bro hoy da mo. Noy nupi do. Hana pasana haino ko. Natradi tali. Hoy he. Yaani hai ba. Ya jasani. Ya draga na akoy na to boy so do. Adum toksil luri. Ay may tungi bro. Nabani marak tayo man na tawro. Natuga di chatlubay wakal sa kaning yoram ni ne. Nati, kaay di no. Krapa na ka na si. Asum na mayum dahan na kre. Numiti sum hawkiba na. Mamana ba na exam thagada ba numito lagle. Sunday numito. Manung da, David na entrance thaba jangkraga. Anito na mapanda ngay do na leire. Tumina leiba nate. Jagat lao na ni.
ꯃꯤꯅꯒꯗꯤ ꯇꯥꯅꯤꯡꯗꯦ ꯏꯕꯣ ꯀꯥꯏꯅ ꯍꯥꯏꯕ ꯐꯤꯕꯝꯗꯨꯅꯤ꯫ ꯔꯥꯖꯕꯤꯔꯅ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯦ ꯀꯌꯥꯝ ꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯑꯣꯕꯖꯦꯛꯇꯤꯞ ꯀꯣꯏꯁꯟꯅꯦꯅ ꯍꯥꯏꯕꯅꯤ, ꯃꯥꯗꯤ ꯑꯗꯨ ꯀꯥꯎꯗꯅ ꯏꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯤ ꯃꯥꯒꯤꯗꯨ ꯀꯩꯅꯣꯝ ꯏꯁꯣꯏ ꯁꯣꯏꯔꯝꯅꯤ꯫ ꯑꯈꯪꯕ ꯈꯔꯗꯣ ꯑꯗꯨꯝ ꯏꯔꯝꯃ ꯀꯣꯛꯊꯣꯔꯛꯑꯒꯦ ꯍꯥꯏꯗꯦꯕ ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡ ꯆꯠꯄꯅꯦ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯣ? ꯈꯪꯈꯤꯕꯅꯤ, ꯃꯥ ꯃꯁꯥꯅꯁꯨ ꯄꯜꯂꯝꯃꯤꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯚꯦꯔꯤ ꯕꯦꯗ ꯑꯦꯟꯇ꯭ꯔꯥꯟꯁ ꯍꯥꯏꯁꯤꯗꯤ ꯑꯍꯩꯕ ꯑꯈꯪꯕꯗꯨ ꯈꯛ ꯇꯧꯕꯅ ꯈ꯭ꯋꯥꯏ ꯐꯔꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯈꯪꯗꯕ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛꯇꯣꯏꯕ, ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡ ꯆꯠꯍꯟꯗꯣꯏꯅꯤ꯫ ꯊꯣꯔꯛꯑꯦ ꯑꯗꯨ ꯀꯌꯥꯝ ꯏꯔꯖꯥꯠꯅꯣ ꯃꯥꯅ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯔ ꯊꯣꯔꯛꯏꯁꯤꯅ? ꯕ꯭ꯔꯣ ꯂꯣꯏꯔꯦ꯫ ꯍꯣꯏꯅꯦ ꯂꯣꯏꯔꯦꯗꯤ ꯈꯪꯉꯤ, ꯀꯃꯥꯏꯅ ꯇꯧꯔꯝꯃꯒꯦꯗꯣ ꯍꯥꯏꯌꯨꯅꯦ, ꯀꯩꯀꯩꯗꯤ ꯍꯪꯉꯛꯄ? ꯌꯥꯝ ꯂꯨꯕ꯭ꯔꯣ? ꯇ꯭ꯋꯤꯁꯀ ꯇꯧꯕ꯭ꯔꯅꯦ ꯃꯈꯣꯏꯗꯨꯕꯣ? ꯍꯥꯏꯌꯨꯅꯦ, ꯑꯈꯪꯕ ꯈꯔꯗꯨ ꯇꯧꯔꯒ ꯊꯣꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯈꯪꯕ ꯈꯔ ꯇꯧꯔꯝꯃꯤ꯫ ꯂꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯁꯦ, ꯃꯥꯁꯨ ꯀꯣꯏꯁꯟ ꯃꯌꯥꯝꯁꯤ ꯌꯦꯡꯅꯤꯡꯉꯝꯅꯤ꯫ ꯀꯗꯥꯏ? ꯑꯩ ꯌꯦꯡꯒꯦ꯫ ꯕ꯭ꯔꯣ ꯅꯪ ꯒꯥꯔꯤ ꯊꯧꯗꯣꯏ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏ ꯁꯔꯨꯛ ꯌꯦꯡꯉꯨꯔꯅꯨ ꯌꯥꯔꯦ꯫ ꯌꯥꯅꯤꯅꯦ, ꯏꯃꯥꯟ ꯃꯥꯟꯅꯕꯅꯦ ꯑꯟꯁꯔꯁꯤꯡꯗꯣ꯫ ꯑꯦꯗ 60 + 60 + 60, ꯑꯗꯨꯒ ꯕꯤꯗꯅ 120 + 60, ꯁꯤꯗ 180, ꯑꯗꯨꯒ ꯗꯤꯗꯅ 360 - 180, ꯀꯣꯛ ꯉꯥꯎꯕꯤꯅꯤ꯫ ꯔꯥꯖꯕꯤꯔꯅ ꯁꯤ 180ꯁꯤ ꯆꯨꯝꯃꯤ ꯀꯩꯗꯧꯔꯒꯦ? ꯁꯤꯕꯨꯗꯤ ꯕꯕꯜ ꯇꯧꯔꯝꯃꯤ, ꯑꯩꯁꯨ ꯆꯨꯝꯃꯝꯗꯧ ꯃꯥꯟꯕ꯫ ꯁꯤꯅ ꯀꯌꯥ ꯑꯣꯏꯔꯤꯕ? ꯕꯤꯁꯤ ꯑꯣꯏꯔꯤ ꯅꯠꯇ꯭ꯔꯣ? ꯕꯤ ꯏꯔꯝꯃꯤ꯫ ꯌꯥꯝ ꯌꯦꯡꯕ ꯌꯥꯗꯦ, ꯃꯤꯠ ꯁꯣꯛꯄ ꯍꯦꯟꯖꯤꯟꯅꯤ꯫ ꯕꯖꯥꯔꯗ ꯃꯌꯥꯡꯅ ꯌꯣꯟꯕ ꯁꯟꯒ꯭ꯂꯥꯁ ꯎꯞꯄꯨꯕꯗꯒꯤꯅꯦ ꯃꯤꯠ ꯁꯣꯛꯄ ꯈꯪꯍꯦꯟ ꯍꯦꯟꯖꯤꯟꯈ꯭ꯔꯤꯅꯤ꯫ ꯕ꯭ꯔꯣ ꯑꯩꯁꯨꯅꯤ, ꯃꯗꯨ ꯎꯞꯄꯨꯕꯗꯩ ꯃꯤꯠꯁꯤ ꯌꯥꯗ꯭ꯔꯕꯅꯤ꯫ ꯗꯦꯕꯤꯠꯅ ꯑꯩꯗꯤ ꯎꯞꯇꯕꯅꯤꯅ ꯀꯩꯝ ꯇꯧꯗꯦ꯫ ꯑꯗꯨꯗꯤ ꯅꯣꯏ ꯂꯤ ꯃꯅꯥꯛ ꯆꯠꯂꯁꯤꯀꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯗꯧꯕ ꯑꯗꯨꯝ ꯁꯥꯎ, ꯑꯩꯈꯣꯏꯅꯤ ꯀꯣꯏꯀꯧ ꯀꯧꯔꯛꯀꯅꯨ, ꯈꯪꯉꯕ? ꯍꯣꯏ ꯈꯪꯉꯦ, ꯌꯥꯔꯦ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫